lamdam asida tholiba irang asi laksinduna amadi mahusagi punsida hanjilhalnaba manipur lengakna kanna honiringi serekta NB nursingniba lengak asida lengak sasin tawda saruk yariba MLA ahum saruk yaduna ngarang Churachandpurda miyangbi Meepham ama Pangthoktuna Meepham aduda kukizo singna manipurdagi tonganba separation ama Tannaba Phirep adu hena cheshilankhre hairi ITLM nasinduna ngarang Churachandpurda Pangthokhiba Meepham aduda BJP ki lengak asida yariba MLA Singlungthang MLA Ledjanmang Haukip amasung MLA Ngursanglu Sinathe saruk yakhi hairi MLA sing aduna makoi afamba sing phongdokhiba loyana makoina Union Home Minister Amit Shah da taksinkiba wafam sing adu Meepham adu thamki hairi Meepham adu saruk yakhiba MLA Sinlunthang Singhat SG MLA ni aduga Ledjanmang Haukipna Henglep ST gi MLA ni makoi ani BJP amasung KF gi ticket tamai palakhibani aduga Ngursanglu Sinathe na JDU gi MLA oina tipai mukendra gi mai palakhibani Meepham adu saruk yakhiba MLA ahum aduna haudik kukizo singna taliba total separation gi ihau asida makhoina haudik paiba fam asi thadokpada akiba leite miyamna pamlabadi amadi mathau tarabadi akiba leitana MLA gi fam thadokani haina phongthoki hairi Meepham aduda ITLF ki maiki dagisu kukizo MLA tarana Manipur dagi tokhai tabi ayaba pire central government dasu sabsaba report pikhalagani haiba wafam sing thamki hairi